इमा हाइन लाउरमलग लैमाइद गैन मंगलग ताखी मधुदगी अबो कुमार थम्बान थोइबिगी खोंजन असी ताबद कईदौब यावरजानोन थोइबिगी रूम रोमद फरप फरप चंगई अदुदगी थोइबी गैन मंगलग महाकी कागी थोंग मनाक्त तारग लयरमी थम्बान थोइबिगी मसादु कोंखटलग थम्बान हाय थोइबी इमान कौरिसे ताब्रो अस अगांसे हुमांग पुलुप लुपे तौरिसे अबो खरा थुना चलु चखुमदगी इसिंग ग्लास अमा लौसो अबोना होय इमा अबो चखुम लोमद कन्न चेंसलगा इसिंग ग्लास अमा पुरगा चखुमदगी थोलकपदा मागी हेक ममांगद नुपी मनिंग ओंथोकलगा मसमना लेबाक मखादा ताई सो सो चिंगलगा चलगा लेरमी अबोना किरुम किरुम तौरगा नुपी सिदा अबोना नंग कनाना मधुदगी नुपीदुना अबोरोमद ममाइदु तम तमना ओंसलाई नुपी अदु ममाइ सिट नालगा ममिट अदु ngorok ngawi नुपी सिगी सक्तम असि उबदा मकुत पाइरिबा सिंग ग्लास अदु लेबाक मखादा थादै महाक के मनखीदना गैन मंगलगा लेबाक मखादा लोंगना हाइथखी मधुदगी नुपीदुना अबोगी सकलोन लौरगा इसिंग ग्लास अदु थम्बान अमदी कुमारगी मनाक्ता पुरगा लाई थोइबीसु गैन खरा खरा लाकले बुत नुपीदुना इसिंग ग्लास अदु कुमारदा पिरमलगा वा करिमता ngang इमुंगदगी मपान लोमदा तम तम थोकी कुमारना मचानुपा अपोनियना बुत नुपीदुदा कुमार अबो नोंदांग अथेंगमसिदा मपान थोकिनु इमुंगसी कैनोमा तौरे कुमारना मसी हेक हाइबा लोइबगा अबो गैन लाकलगा चखुम लोमदगी पाबुंग पाबुंगना कौरगा चेंथोरई कुमार अमदी थम्बान पुंग nga'aga machanupa aboda yengli ngaida abogi sayon olaga mapalomna thokiba bu nupi adu adum layam abona so thabi thabet holaga abo ima pabung ekhoyumse hanaga manadre uhaidaba yam ure hojikta su ai mangsida nupi amma magi masamdo lebak makhada so so jinglaga chatlaga layami कुमारना याम तपना कुमार अबो आई पुनम खंगले मिट मांगना सु उरे वारा सुवान अखोई नोंगान फाउदंग ngaigisi तंजासिदा थोइबीना इसिंग थक्की हाइरई थम्बाना थोइबीदा इसिंग पिथक अगा थम्बाना इचा थोइबी नमु ज्ञान खर तारबो थोइबीना थम्बानदा कन्न कोनसलगा थोइबीना इमा अयाम कीरे इमा अयाम कीरे थम्बान थोइबी करिमत तौरोइसी इमा कका तामो लरिसिदी नंगी मनाक्ता कुमारना थम्बानद थोइबीदु मागी कादा पुछलगा पोथा हल्लु अदुगा नंगसु मागा पुन्ना लेमिना अबो नंगसुनी पाबुंगना हाइसी अबो होय पाबुंग अदु पाबुंगदी नोंदांगसिदा कदाइदा चटपिदोइनो कुमारना करिमत चलोय युमसिगी अकोइबसे खुजुंगलो खाम थादोके कुमारसु इमुंगदगी मकुत्त खुजुंगलो खाम पाइरगा मपान थोलई तलक्सिदा नुपी अमगी खोंजेंद हिक हिक लाउन कप्पगी मखोल अम तारई कुमारना वाखंद कनानो नोंदांग अथेंगबसिदा नुपी कप्पीसिना कुमारना कप्पीबा नुपीसिगी खोंजेंसी तमना असुमसुम थीरगा लाकपसिदा मखोय युमगी मनाक ममांगदा लैरिबा लाइसंग मचा अदुदा अंगौबा फ्रिजोन सेटपी ममाइदु लुकथरगा नुपी अमा फमलगा कप्पगा लैरमी कुमार नुपी असि उबदा खंप्रेक खंगी नुपीसिना कुमार हाइरई नुपीसिना इमा ngasidi nakhoibu yamna warawi imungsida amanga posak amma leire imana nahan khai nakhoibu jengjang bibani hojikti amanga posak asi leibanina ima chatlagi mafam sidagi
ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯅꯨꯄꯤ ꯑꯁꯤ ꯃꯥꯡꯈꯤ꯫ ꯀꯨꯃꯥꯔ ꯋꯥꯈꯟꯗ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯏꯃꯨꯡꯁꯤꯗ ꯉꯁꯤ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯕꯨ ꯑꯩꯕꯨ ꯃꯪꯂꯣ ꯇꯥꯏꯕꯪꯂꯣ? ꯀꯨꯃꯥꯔꯒꯤ ꯃꯅꯤꯡꯗ ꯃꯤ ꯑꯃ ꯂꯦꯞꯄꯒ ꯂꯩꯕꯒꯤ ꯁꯥꯎꯝ ꯑꯃ ꯐꯪꯉꯛꯏ꯫ ꯀꯨꯃꯥꯔ ꯀꯤꯅ ꯀꯤꯅ ꯃꯃꯥꯏ ꯑꯗꯨ ꯃꯇꯨꯡꯂꯣꯝ ꯑꯣꯟꯊꯣꯛꯂꯒ ꯌꯦꯡꯂꯛꯄꯗ ꯚꯨꯠ ꯅꯨꯄꯤ ꯑꯗꯨ ꯀꯨꯃꯥꯔꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯀꯨꯃꯥꯔꯅ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯈꯨꯖꯨ ꯂꯨꯈꯥꯝ ꯑꯗꯨ ꯊꯥꯔꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯄꯣꯀꯦꯠꯇ ꯌꯥꯎꯔꯤꯕ ꯃꯈꯦꯠ ꯑꯗꯨ ꯂꯧꯊꯣꯛꯑꯒ ꯃꯈꯦꯠꯇꯨ ꯈꯦꯠ ꯂꯥꯎꯅ ꯈꯦꯠꯂꯤ꯫ ꯃꯗꯨꯗꯒꯤ ꯈꯨꯗꯛꯇ ꯚꯨꯠ ꯅꯨꯄꯤ ꯑꯗꯨ ꯃꯥꯡꯈꯤ꯫ ꯑꯗꯨꯒ ꯀꯨꯃꯥꯔ ꯏꯃꯨꯡꯗ ꯆꯪꯂꯛꯂꯒ ꯃꯈꯣꯏ ꯄꯨꯟꯅ ꯊꯣꯏꯕꯤꯒꯤ ꯀꯥꯗ ꯄꯣꯊꯥꯃꯤꯟꯅꯩ꯫ ꯃꯈꯣꯏ ꯂꯣꯏꯅ ꯇꯨꯝꯅꯈ꯭ꯔꯦ꯫ ꯉꯁꯥꯏꯒꯤ ꯚꯨꯠ ꯅꯨꯄꯤꯁꯤꯅ ꯒꯦꯠ ꯃꯌꯥꯗ ꯂꯦꯞꯂꯒ ꯊꯣꯏꯕꯤꯕꯨ ꯃꯈꯨꯠ ꯈꯠꯂꯒ ꯀꯧꯔꯛꯏ꯫ ꯏꯁꯤꯁꯤꯅ ꯇꯨꯝꯂꯝꯕ ꯊꯣꯏꯕꯤ ꯐꯃꯨꯡꯁꯤꯗ ꯃꯃꯤꯠ ꯄꯥꯡꯗꯕꯤꯗ ꯇꯞꯅ ꯇꯞꯅ ꯍꯧꯒꯠꯂꯛꯏ꯫ ꯑꯗꯨꯒ ꯃꯄꯥꯟꯂꯣꯝꯗ ꯇꯞꯅ ꯇꯞꯅ ꯊꯣꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯚꯨꯠ ꯅꯨꯄꯤꯗꯨꯅ ꯊꯣꯏꯕꯤꯒꯤ ꯍꯛꯆꯥꯡꯗ ꯆꯪꯈꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯊꯣꯏꯕꯤ ꯏꯃꯨꯡꯗ ꯇꯞꯅ ꯇꯞꯅ ꯆꯪꯉꯛꯑꯒ ꯃꯥꯒꯤ ꯐꯃꯨꯡꯗ ꯍꯤꯞꯈꯤ꯫ ꯊꯝꯕꯥꯜ, ꯑꯕꯣ ꯑꯃꯗꯤ ꯀꯨꯃꯥꯔ ꯊꯣꯏꯕꯤꯒꯤ ꯃꯁꯥꯗ ꯚꯨꯠ ꯅꯨꯄꯤ ꯑꯗꯨ ꯆꯪꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯈꯪꯖꯗꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯉꯝ ꯑꯉꯥꯟ ꯇꯞꯅ ꯇꯞꯅ ꯈꯥꯏꯅꯔꯛꯏ꯫ ꯃꯈꯣꯏ ꯂꯣꯏꯅ ꯇꯨꯝꯕ ꯍꯧꯒꯠꯈ꯭ꯔꯦ꯫ ꯊꯣꯏꯕꯤꯗꯤ ꯑꯗꯨꯝ ꯇꯨꯝꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯀꯨꯃꯥꯔ ꯃꯥꯒꯤ ꯗ꯭ꯔꯥꯏꯚꯔ ꯇꯣꯝꯆꯥꯗ ꯐꯣꯟ ꯇꯧꯏ꯫ ꯇꯣꯝꯆꯥꯅ ꯍꯜꯂꯣ ꯁꯥꯔ, ꯑꯌꯨꯛꯁꯤꯗ ꯀꯗꯥꯏꯗ ꯂꯦꯡꯕꯤꯒꯗꯕ? ꯀꯨꯃꯥꯔ, ꯇꯣꯝꯆꯥ, ꯍꯧꯖꯤꯛꯃꯛ ꯅꯪ ꯑꯃꯥꯏꯕ ꯑꯃ ꯄꯨꯔꯒ ꯑꯩꯈꯣꯏ ꯌꯨꯝꯗ ꯐꯔꯞ ꯐꯔꯞ ꯂꯥꯛꯎ꯫ ꯇꯣꯝꯆꯥꯅ ꯁꯥꯔ, ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯀꯨꯃꯥꯔꯅ ꯄꯨꯗ ꯄꯨꯔꯛꯎ, ꯃꯔꯝꯗꯨ ꯑꯩꯈꯣꯏ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯈꯪꯂꯅꯤ꯫ ꯇꯣꯝꯆꯥꯅ ꯍꯣꯏ ꯁꯥꯔ꯫ ꯀꯨꯃꯥꯔ ꯐꯣꯟ ꯊꯝꯂꯒ ꯃꯥꯡꯈꯣꯜ ꯆꯤꯗꯥꯏꯗ ꯌꯨꯡꯂꯒ ꯐꯝꯂꯒ ꯂꯩ꯫ ꯇꯂꯛꯁꯤꯗ ꯊꯝꯕꯥꯜꯅ ꯏꯃꯨꯡꯗꯒꯤ ꯆꯥ ꯄꯨꯊꯣꯔꯛꯏ꯫ ꯊꯝꯕꯥꯜꯅ ꯃꯣꯏꯕꯥ, ꯆꯥ ꯄꯥꯏꯁꯤ꯫ ꯀꯨꯃꯥꯔꯅ ꯑꯁꯤꯗ ꯉꯥꯏꯍꯥꯛ ꯊꯝꯃꯣ꯫ ꯅꯆꯥ ꯅꯨꯄꯥꯒ ꯊꯣꯏꯕꯤꯒꯗꯤ ꯆꯥ ꯊꯛꯈ꯭ꯔꯕꯣ? ꯊꯝꯕꯥꯜꯅ ꯑꯕꯣꯗꯤ ꯃꯥꯒꯤ ꯔꯨꯝꯗ ꯊꯛꯍꯧꯔꯦ, ꯊꯣꯏꯕꯤꯗꯤ ꯇꯨꯝꯕ ꯍꯧꯒꯠꯍꯧꯗ꯭ꯔꯤ꯫ ꯀꯨꯃꯥꯔꯅ ꯀꯔꯤꯅꯣꯅꯦ, ꯄꯨꯡ 9 ꯇꯥꯔꯐꯥꯎ ꯍꯧꯒꯠꯇ꯭ꯔꯤꯁꯤꯅ? ꯃꯃꯥ ꯑꯃꯨꯛꯇꯪ ꯆꯪꯂꯒ ꯍꯧꯗꯣꯛꯎꯆꯣ ꯏꯆꯥ ꯊꯣꯏꯕꯤꯗꯣ꯫ ꯊꯝꯕꯥꯜꯅ ꯍꯣꯏ꯫ ꯊꯝꯕꯥꯜ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯏꯕꯤꯒꯤ ꯀꯥꯗ ꯆꯪꯉꯛꯏ꯫ ꯊꯣꯏꯕꯤꯗꯤ ꯃꯥꯒꯤ ꯀꯥꯗ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯗꯨꯗꯒꯤ ꯊꯝꯕꯥꯜꯅ ꯃꯅꯤꯡ ꯃꯌꯥ ꯆꯠꯂꯒ ꯊꯣꯏꯕꯤꯕꯨ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯅ ꯊꯤꯕ ꯌꯥꯕ ꯊꯤꯔꯦ, ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ꯫ ꯊꯝꯕꯥꯜ ꯀꯨꯃꯥꯔꯒꯤ ꯃꯅꯥꯛꯇ ꯏꯄꯥ ꯄꯥꯈꯠꯂꯒ ꯊꯝꯕꯥꯜꯅ ꯃꯣꯏꯕꯥ, ꯊꯣꯏꯕꯤꯗꯣ ꯃꯥꯒꯤ ꯀꯥꯗ ꯂꯩꯍꯧꯗꯦ, ꯃꯅꯤꯡ ꯃꯌꯥꯗꯁꯨ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯂꯦ, ꯂꯩꯍꯧꯗꯦ꯫ ꯀꯨꯃꯥꯔꯅ ꯀꯔꯤꯅꯣꯅꯦ ꯍꯥꯏꯁꯤꯕꯣ? ꯉꯁꯥꯏꯗ ꯃꯥꯒꯤ ꯐꯃꯨꯡꯗ ꯍꯤꯞꯍꯧꯏ ꯍꯥꯏꯗꯥꯏꯅꯦ? ꯀꯨꯃꯥꯔ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯃꯆꯥꯅꯨꯄꯥ ꯑꯕꯣꯒꯤ ꯀꯥꯗ ꯐꯔꯞ ꯐꯔꯞ ꯆꯪꯉꯛꯏ꯫ ꯀꯨꯃꯥꯔꯅ ꯑꯕꯣ, ꯅꯆꯟꯅꯨꯄꯤ ꯊꯣꯏꯕꯤ ꯎꯕ꯭ꯔꯣ? ꯑꯕꯣꯅ ꯎꯗꯦ ꯄꯥꯕꯨꯡ, ꯊꯣꯏꯕꯤ ꯀꯩꯗꯧꯔꯒꯦ? ꯀꯨꯃꯥꯔꯅ ꯊꯣꯏꯕꯤꯗꯣ ꯊꯤꯕ ꯈꯪꯗ꯭ꯔꯤꯅꯦ꯫ ꯑꯕꯣꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯀꯨꯃꯥꯔꯅ ꯑꯃꯨꯛꯇꯪ ꯉꯥꯏꯈꯣ, ꯀꯗꯥꯏ ꯀꯗꯥꯏ ꯂꯩꯒꯦ ꯊꯤꯔꯨꯁꯤ, ꯃꯥ ꯏꯃꯨꯡꯁꯤꯗ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ, ꯃꯄꯥꯟꯗꯗꯤ ꯊꯣꯛꯂꯛꯇ꯭ꯔꯤ ꯅꯣꯡꯉꯥꯜꯂꯛꯄꯗꯒꯤ꯫ ꯑꯕꯣ ꯑꯃꯗꯤ ꯀꯨꯃꯥꯔ ꯃꯈꯣꯏ ꯑꯅꯤ ꯊꯣꯏꯕꯤꯕꯨ ꯀꯧꯗꯨꯅ ꯊꯤꯔꯛꯄꯁꯤꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯂꯩꯈꯤꯗ꯭ꯔꯕ ꯀꯨꯃꯥꯔꯒꯤ ꯃꯆꯥꯅꯨꯄꯥ ꯑꯖꯤꯠꯀꯤ ꯔꯨꯝꯗꯒꯤ ꯄꯣꯠ ꯑꯃ ꯇꯥꯈꯤꯕꯒꯤ ꯃꯈꯣꯟ ꯑꯃ ꯇꯥꯔꯛꯏ꯫ ꯃꯗꯨꯗꯒꯤ ꯑꯕꯣꯅ ꯀꯥꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯐꯠ ꯂꯥꯎꯅ ꯍꯥꯡꯗꯣꯛꯂꯒ ꯆꯪꯉꯛꯄꯗ ꯊꯣꯏꯕꯤ ꯐꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯃꯁꯝꯅ ꯂꯣꯏꯅ ꯑꯕꯣꯅ ꯊꯣꯏꯕꯤ, ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ? ꯉꯁꯥꯏꯗꯒꯤ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯅꯪꯕꯨ ꯊꯤꯔꯤ꯫ ꯊꯣꯏꯕꯤ ꯋꯥ ꯀꯔꯤꯝꯇ ꯉꯥꯡꯗꯅ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯀꯥꯁꯤꯗꯒꯤ ꯊꯣꯛꯂꯒ ꯃꯥꯒꯤ ꯀꯥꯔꯣꯝꯗ ꯆꯪꯈꯤ꯫ ꯑꯕꯣ ꯑꯃꯗꯤ ꯀꯨꯃꯥꯔ ꯊꯣꯏꯕꯤꯒꯤ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯄꯨꯡꯉꯛ ꯉꯛꯄ ꯑꯃ ꯐꯥꯎꯏ꯫ ꯑꯗꯨꯒ ꯀꯨꯃꯥꯔꯅ ꯑꯕꯣꯗ ꯀꯨꯃꯥꯔ, ꯑꯕꯣ, ꯊꯣꯏꯕꯤꯁꯦ ꯀꯩꯅꯣ ꯑꯃ ꯇꯧꯔꯤ, ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯤ꯫ ꯑꯕꯣꯅ ꯄꯥꯕꯨꯡ, ꯂꯥꯏ ꯇꯤꯟꯒ ꯑꯣꯛꯅꯔꯖꯥꯠꯂ? ꯀꯨꯃꯥꯔꯅ ꯍꯦꯔꯥ, ꯅꯪꯁꯨ ꯑꯣꯟꯊꯣꯛ ꯊꯣꯛꯄ, ꯏꯃꯨꯡꯁꯤꯗ ꯀꯃꯥꯏꯅ ꯂꯥꯏ ꯇꯤꯟ ꯑꯣꯛꯅꯗꯣꯏꯅꯣ? ꯇꯂꯛꯁꯤꯗ ꯊꯝꯕꯥꯜꯅ
ꯀꯨꯃꯥꯔ ꯀꯧꯔꯛꯏ꯫ ꯃꯣꯏꯕ ꯍꯥꯏꯅ ꯃꯗꯨꯗꯒꯤ ꯑꯕꯣꯛ ꯑꯃꯗꯤ ꯀꯨꯃꯥꯔ ꯐꯔꯞ ꯊꯝꯕꯥꯜꯒꯤ ꯃꯅꯥꯛꯇ ꯇꯝꯅ ꯆꯦꯜꯂꯛꯏ꯫ ꯊꯣꯏꯕꯤ ꯃꯥꯒꯤ ꯀꯥꯒꯤ ꯐꯃꯨꯡ ꯃꯈꯥꯗ ꯀꯨꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯊꯝꯕꯥꯜꯅ ꯏꯄꯥ ꯄꯥꯈꯠꯅ ꯀꯨꯃꯥꯔꯗ ꯊꯝꯕꯥꯜꯅ ꯃꯣꯏꯕ ꯏꯆꯥ ꯊꯣꯏꯕꯤꯁꯦ ꯀꯩꯅꯣꯝꯃ ꯇꯧꯈꯔꯦ, ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯦ꯫ ꯀꯨꯃꯥꯔꯅ ꯃꯃꯥ ꯑꯃꯨꯛꯇ ꯉꯥꯏꯈꯣꯁꯦ, ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯈꯟꯅꯁꯤ, ꯏꯆꯥ ꯊꯣꯏꯕꯤꯁꯦ ꯀꯔꯤ ꯊꯝꯕꯥꯜꯅ ꯃꯣꯏꯕ ꯃꯥꯏꯕ ꯑꯃ ꯌꯥꯝ ꯊꯨꯅ ꯀꯧꯔꯨꯁꯤ꯫ ꯀꯨꯃꯥꯔꯅ ꯃꯃꯥ ꯃꯥꯏꯕꯗꯨ ꯑꯩꯅ ꯇꯣꯝꯆꯥ ꯗ꯭ꯔꯥꯏꯚꯔꯗ ꯍꯥꯏꯈ꯭ꯔꯕꯅꯤ, ꯂꯥꯛꯂꯅꯤꯗ꯫ ꯀꯂꯛꯁꯤꯗ ꯊꯣꯏꯕꯤ ꯃꯥꯒꯤ ꯐꯃꯨꯡ ꯃꯈꯥꯗꯒꯤ ꯀꯞꯄꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯊꯣꯏꯕꯤꯅ ꯏꯃꯥ ꯀꯀꯥ ꯇꯥꯃꯣ, ꯑꯩ ꯍꯛꯆꯥꯡꯁꯤꯗ ꯀꯅꯥꯅꯣ ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯤ ꯑꯃꯅ ꯐꯥꯔꯒ ꯂꯩꯔꯦ, ꯑꯩꯕꯨ ꯑꯃꯨꯛꯇꯪ ꯀꯟꯕꯤꯌꯨ, ꯑꯩ ꯌꯥꯝꯅ ꯀꯤꯖꯔꯦ꯫ ꯊꯣꯏꯕꯤꯒꯤ ꯋꯥꯁꯤ ꯇꯥꯕꯗ ꯊꯝꯕꯥꯜ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯃꯥꯒꯤ ꯃꯕꯨꯛ ꯅꯨꯡꯒꯤ ꯃꯆꯥꯃꯛꯅꯤ ꯈꯜꯂꯒ ꯊꯣꯏꯕꯤꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯀꯞꯄꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯊꯝꯕꯥꯜꯅ ꯏꯆꯥ ꯊꯣꯏꯕꯤ ꯀꯔꯤꯝꯇ ꯇꯧꯔꯣꯏ, ꯏꯃꯥ ꯂꯥꯛꯀꯦꯁꯤ꯫ ꯊꯝꯕꯥꯜ ꯃꯁꯤ ꯍꯥꯏꯔꯒ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯒꯦ ꯍꯦꯛ ꯇꯧꯕꯒ ꯀꯨꯃꯥꯔꯅ ꯊꯝꯕꯥꯜꯒꯤ ꯃꯈꯨꯠ ꯇꯥꯡ ꯑꯗꯨ ꯗꯥꯞ ꯂꯥꯎꯅ ꯐꯥꯏ꯫ ꯀꯨꯃꯥꯔꯅ ꯃꯃꯥ ꯆꯪꯒꯤꯅꯨ, ꯑꯉꯥꯡꯁꯤꯒꯤ ꯃꯁꯥꯗ ꯂꯥꯏ ꯑꯃ ꯇꯣꯡꯉꯤ꯫ ꯊꯝꯕꯥꯜꯅ ꯃꯣꯏꯕꯥꯅ ꯍꯥꯏꯕꯤꯔꯤꯁꯤꯕꯨ ꯀꯔꯤꯅꯣ, ꯑꯉꯥꯡꯁꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯌꯦꯡꯂꯒ ꯂꯩꯔꯁꯤ ꯍꯥꯏꯔꯣ? ꯇꯜꯂꯛꯁꯤꯗ ꯃꯄꯥꯟꯗꯒꯤ ꯇꯣꯝꯆꯥꯒ ꯃꯥꯏꯕꯗꯨꯒ ꯏꯃꯨꯡꯗ ꯐꯔꯞ ꯆꯪꯉꯛꯏ꯫ ꯇꯣꯝꯆꯥꯅ ꯁꯔ, ꯏꯆꯦ ꯏꯕꯦꯝꯃ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦ? ꯏꯃꯨꯡꯁꯤꯕꯨ ꯁꯔꯅ ꯃꯥꯏꯕ ꯑꯃ ꯄꯨꯔꯛꯎ ꯍꯥꯏꯕꯤꯔꯛꯄꯗꯨ ꯄꯨꯖꯔꯛꯂꯦ, ꯃꯍꯥꯛꯁꯤꯅꯤ꯫ ꯀꯨꯃꯥꯔꯅ ꯇꯣꯝꯆꯥ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ꯫ ꯇꯣꯝꯆꯥꯅ ꯁꯔ, ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯃꯄꯥꯟꯗ ꯏꯆꯦ ꯏꯕꯦꯝꯃ ꯑꯃꯗꯤ ꯁꯔ ꯀꯧꯔꯤ, ꯇꯥꯃꯟꯗꯕꯗꯨꯗ ꯏꯃꯨꯡꯗ ꯍꯦꯛꯇ ꯆꯪꯖꯔꯛꯂꯕꯅꯤ꯫ ꯊꯝꯕꯥꯜꯅ ꯀꯞꯄꯒ ꯇꯣꯝꯆꯥꯗ ꯊꯝꯕꯥꯜ ꯇꯣꯝꯆꯥ ꯌꯦꯡꯉꯨ, ꯑꯉꯥꯡꯁꯤꯅ ꯀꯥꯡꯈ ꯃꯈꯥꯗ ꯇꯧꯔꯤꯁꯤ ꯀꯔꯤ ꯃꯇꯧꯅꯣ, ꯏꯆꯦ ꯃꯤꯠꯁꯤꯅ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯊꯝꯕꯥꯜꯒꯤ ꯋꯥꯁꯤ ꯇꯥꯕꯗ ꯇꯣꯝꯆꯥꯒ ꯃꯥꯏꯕꯒ ꯊꯣꯏꯕꯤꯗ ꯃꯨꯟꯅ ꯌꯦꯡꯉꯛꯏ꯫ ꯃꯗꯨꯗꯒꯤ ꯊꯣꯏꯕꯤ ꯃꯥꯏꯕꯁꯤ ꯎꯕꯗ ꯈꯣꯟꯖꯦꯜ ꯑꯃ ꯂꯣꯜꯂꯒ ꯃꯥꯏꯕꯁꯤꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ ꯊꯣꯏꯕꯤꯅ ꯍꯦ ꯅꯪ ꯃꯐꯝ ꯑꯁꯤ ꯌꯥꯝ ꯊꯨꯅ ꯊꯥꯗꯣꯛꯂꯒ ꯆꯠꯈꯣ, ꯅꯠꯇ꯭ꯔꯕꯗꯤ ꯑꯉꯥꯡ ꯑꯁꯤ ꯊꯋꯥꯏ ꯂꯧꯔꯦ ꯈꯪꯉꯨ꯫ ꯃꯌꯥꯝ ꯊꯣꯏꯕꯤꯒꯤ ꯋꯥꯁꯤ ꯇꯥꯕꯗ ꯄꯨꯡꯉꯛ ꯉꯛꯏ꯫ ꯍꯧꯖꯤꯛꯇꯤ ꯀꯞꯄꯒ ꯏꯃꯥ ꯍꯥꯏꯅ ꯀꯧꯔꯝꯂꯒ ꯃꯥꯅ ꯉꯥꯡꯂꯛꯏꯁꯤꯅ ꯃꯥꯏꯕ ꯑꯁ ꯄꯣꯠꯁꯛꯁꯦ ꯌꯥꯝꯅ ꯂꯨꯔꯦ, ꯑꯉꯥꯡꯁꯤ ꯍꯛꯆꯥꯡꯁꯤꯗ ꯐꯠꯇ꯭ꯔꯕ ꯑꯃ ꯆꯪꯂꯒ ꯂꯩꯔꯦ, ꯈꯤꯇꯪ ꯉꯟꯅ ꯊꯦꯡꯅꯔꯝꯂꯕꯗꯤ ꯐꯒꯗꯕ꯫ ꯑꯉꯥꯡꯁꯤꯒꯤ ꯀꯥ ꯊꯣꯡ ꯑꯁꯤ ꯌꯥꯝꯅ ꯆꯦꯠꯅ ꯂꯣꯟꯁꯤꯜꯂꯝꯃꯨ, ꯃꯄꯥꯟꯁꯤꯗ ꯊꯣꯛꯑꯒ ꯋꯥꯔꯤ ꯁꯥꯟꯅꯁꯤ, ꯏꯃꯨꯡꯁꯤꯗꯗꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯅꯨꯡꯉꯥꯏꯔꯔꯣꯏ꯫ ꯃꯥꯏꯕꯗꯨꯅ ꯅꯈꯣꯏꯒꯤ ꯌꯨꯝꯁꯤ ꯄꯣꯍꯥꯡ ꯍꯥꯡꯉꯤ, ꯑꯩꯅ ꯉꯁꯥꯏ ꯆꯪꯂꯛꯄꯗ ꯂꯣꯏꯅ ꯎꯕ ꯐꯪꯂꯦ꯫ ꯃꯥꯏꯕꯁꯤꯒꯤ ꯋꯥꯁꯤ ꯇꯥꯕꯗ ꯑꯕꯣ, ꯀꯨꯃꯥꯔ, ꯊꯝꯕꯥꯜ ꯑꯃꯗꯤ ꯇꯣꯝꯆꯥ ꯄꯨꯡꯉꯛ ꯉꯛꯏ꯫ ꯃꯥꯏꯕꯁꯤꯅ ꯍꯥꯏꯔꯤꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ꯫ ꯀꯨꯃꯥꯔꯅ ꯑꯣꯖꯥ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯗ꯭ꯔꯦ꯫ ꯃꯥꯏꯕꯅ ꯍꯥꯏꯔꯛꯏ, ꯍꯥꯏꯗꯤ ꯅꯈꯣꯏꯕꯨ ꯀꯣꯟꯕꯤꯔꯤꯕ ꯂꯥꯏꯅꯤꯡꯊꯧ ꯂꯥꯏꯃꯔꯦꯟ ꯑꯃꯗꯤ ꯍꯤꯡꯒꯣꯜꯁꯤꯕꯨ ꯀꯣꯟꯕꯤꯔꯤꯕ ꯏꯃꯥ, ꯅꯈꯣꯏ ꯑꯍꯨꯝꯃꯛ ꯃꯥꯒꯤ ꯂꯩꯐꯝꯗ ꯂꯣꯏꯅ ꯊꯣꯛꯈ꯭ꯔꯦ, ꯍꯥꯏꯗꯤ ꯍꯤꯡꯈꯣꯜꯁꯤꯒꯤ ꯃꯄꯥꯟꯗ ꯂꯩꯈꯔꯦ, ꯃꯔꯝꯗꯤ ꯅꯈꯣꯏ ꯏꯃꯨꯡꯁꯤꯗ ꯑꯃꯥꯡꯕ ꯄꯣꯠꯁꯛ ꯑꯁꯤ ꯂꯩꯔꯕꯅꯤꯅ꯫ ꯑꯗꯨꯒ ꯃꯁꯤ ꯃꯇꯧ ꯀꯔꯝꯅ ꯊꯣꯛꯈꯤꯕꯅꯣ, ꯋꯥꯔꯤ ꯑꯁꯤ ꯈꯪꯗꯅ ꯑꯩꯅ ꯍꯦꯛꯇ ꯈꯨꯠ ꯊꯥꯕ ꯌꯥꯕ ꯅꯠꯇꯦ꯫ ꯀꯨꯃꯥꯔꯅ ꯑꯣꯖꯥ ꯁꯨꯝꯇꯧꯕꯅꯤ, ꯁꯦꯡꯅ ꯍꯦꯛꯇ ꯍꯥꯏꯔꯒꯦ, ꯌꯨꯝꯁꯤꯗ ꯊꯥ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯖꯤꯠ ꯀꯧꯕ ꯑꯃ ꯍꯤꯡꯆꯥꯕꯤ ꯆꯪꯂꯒ ꯃꯁꯥ ꯃꯇꯣꯝꯗ ꯃꯥꯒꯤ ꯀꯥꯗ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯈꯤ꯫ ꯃꯗꯨꯗꯒꯤ ꯌꯨꯝ ꯑꯁꯤ ꯇꯥꯍꯩꯗꯕ ꯃꯈꯣꯟ ꯌꯥꯝꯅ ꯇꯥꯏ, ꯍꯥꯏꯕꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯣꯀꯥ ꯇꯧꯔꯛꯄꯒꯤ ꯃꯈꯣꯜ꯫ ꯃꯐꯝꯗꯨꯗ ꯆꯪꯂꯨꯕꯗ ꯀꯅꯥꯝꯇ ꯍꯦꯛ ꯂꯩꯔꯝꯗꯕ ꯁꯪꯒꯨꯝꯕꯁꯤ ꯌꯥꯝꯅ ꯊꯣꯛꯏ ꯌꯨꯝ ꯃꯅꯨꯡꯁꯤꯗ꯫ ꯃꯗꯨꯗꯒꯤ ꯑꯩꯅ ꯃꯥꯏꯕ ꯑꯃ ꯀꯧꯔꯒ ꯌꯦꯡꯍꯜꯂꯨꯕꯗ ꯑꯖꯤꯠꯀꯤ ꯊꯣꯡ ꯑꯁꯤ ꯃꯥꯒꯤ ꯐꯤꯔꯣꯏ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯍꯥꯡꯇꯣꯛꯀꯅꯨ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯈꯣꯏꯁꯨ ꯊꯣꯡ ꯑꯗꯨ ꯑꯗꯨꯝ ꯍꯥꯡꯇꯣꯛꯇꯅ ꯍꯧꯖꯤꯛꯐꯥꯎ ꯊꯝꯂꯤꯕꯁꯤꯅꯤ꯫ ꯃꯥꯏꯕꯗꯨꯅ ꯑꯗꯨꯗꯤ ꯅꯣꯏꯗ ꯃꯥꯏꯕꯗꯨꯅ ꯅꯈꯣꯏꯗ ꯐꯖꯅ ꯁꯥꯟꯅꯔꯒ ꯊꯝꯂꯝꯃꯦꯅꯦ, ꯉꯁꯤꯒꯤꯗꯤ
ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯤ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ ꯋꯥꯔꯤ ꯑꯁꯤ ꯄꯥꯕ ꯃꯇꯝꯗ ꯈꯔ ꯁꯣꯏꯕ ꯑꯗꯨꯃꯛ ꯌꯥꯎꯏ ꯍꯥꯏꯕꯗꯤ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯛꯇ ꯔꯦꯀꯣꯔꯗ ꯇꯧꯔꯛꯄꯅꯤꯅ ꯈꯨꯗꯛꯇ ꯄꯥꯔꯒ ꯔꯦꯀꯣꯔꯗ ꯇꯧꯔꯛꯄꯅꯤ ꯑꯗꯨꯅ ꯑꯁꯣꯏꯕ ꯍꯥꯏꯕꯁꯤ ꯑꯗꯨꯝ ꯌꯥꯎꯏ ꯑꯁꯣꯏ ꯑꯔꯥꯡ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯤ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯤ ꯍꯌꯦꯡ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ